Akasvani Imphal Nolini Devi na pau pajari ahanbada maruiba pau Numit nini ki khongchata kendra ki tourism amasung culture ki Rajya Mantri Prahlad Singh Patel ngasi Imphal da tungrade Manipur da COVID-19 ge no case ni phuni pan thengna baga loinana apunba positive case ki masing lising kuntare chatruk ni phutaruk sure RIMS amasung Jenims ki OPD servicing atuba matamda hangdokna ba warep lopre Matang sahida Mikhal pangtokadaba Rajya Mangada Election Commission of India na officer sing transfer amadi posting tobagi matangda advisory thakre Leibag asida nauna COVID ki anaba lising kunma panhena naba phakibaga loinana laina asida ki naba pharakpagi sangsada marphutara manga dasmik manga ama yore amashung Nepal ki Pradhan Mantri KP Sharma Oli na ngasi Parliament muthatnaba recommend tawkhre Leibag asina malem gi laichat oiriba COVID-19 gi mayokta punna amata oina lanthengnadi lamdam asigi miyamna sakhangnaraba mioy kayana su lanpham asida mai pakna bagi tamak Agasbani Imphal gi ipau gi kutangda mipung khudimakna araiba thawong ahum face mask uppa amaga putaruk lapnana leinaba mai mit amadi khutsa toina hamdoktuna tarutanana thamnaba appeal tawri Manipur ki saknairaba sumang lila gi actor Iboyaima Kumanna COVID-19 dagi ngakthoknaba miyamda appeal tawratuna hai Miyambu Iboyaima Kumanna kurumjari Haujuk Fabogi Waina COVID-19 Lyset Asidigi Ngakthoknaba Amata Ngairaba Pambaidi section Bahibashin Oiri Sarkarna Lyset Ase Thinganaba Honariba Asigi Matakta Aikoi Pumnamaksu Wakan Taminaduna Lyset Asidigi Ngakthoknaba Tangai Padaba Niom Ohumkak Ngakna Setminasi Aikoi Kudimakna Yumdagi Hekmapan Tolakpaga face mask Soidan Upsi Sapon natraga hen wasinaduna kutsa sengna hamdoksi amasung mi amaga gi marakta puttarukki social distancing thamsi section baibasina isa aikoi nungsiraba imung manung amadi miyambu laichat asidigi kanmangam gadawribani miyambu amukana khurumjari Haujik mapung oipa pau Numit nini ki khongchata kendra ki tourism amasung culture ki Rajya Mantri Prahlad Singh Patel ngasi Imphal da tungrade Mantri na Imphal de hek tungrabaga Imphal ki sangai prawda leiba Ranganiketan Mandapta Srila Bhakti Swarup Damodar Swami Sripat Maharaj ki marphum roisuba Vyas Puja Palan gamari leinana pangthokpa Mahadumen Yagna da saruk yaki Mantri na hayang Mukhyamantri Nongthomba Biren Singh gi yumda Sri Govindaji Temple Trust ki mifamda saruk yabaga loinana Swadesh amasung Prasad Yojana su review tawgani Manipur People's Party MPP na regional gi oiba rajniti dolbo hena mapangal kankhatlanduna regionalism gi wakhalon sagatna bahaidi Imphal da leiba dol gi office da ngasi pangthokiba pawgi mifam amada MPP gi president Laisram Krishna Das na hai Dolasiki manung dahana bhab tanadaba kaya lairamba adu kokhibaga loinana dolasiki mapangal kankhatana bahona bagi matam yore mangna hai MPP lingkhatkibagi yankhai humdoi suba kumon thauram tha asiki kuntarukta COVID-19 gi sanang kanglon ngakna pangthokani dolasna lakdiba Rajya Vidhan Sabha Mikhal da mirep thadokna basu honagani haina Sri Krishna Das na phungdokki laibak thibadagi sahi kulga mari manga ekhoi party gi manungda bhab tanadabadagi Matam khara ekoi paralysis oina ekoi leirore hojikti madu punamak loina santai punamak loina loisalaga ekoi afaba matte leiba hanagi lai guruna ekoi tapiramba thambiramba madugi liglam sumna ekoi satharaga hojik leiba MPP gi member singsna amuktangdi Manipur se ekoi sason paina ba hona se haibagi wakhalon ruga Manipur People Party se ekoi hanagi phimam do ekoi tanamani soidanmagi so tarani Paugi mifam aduda dolgi lusing basing amadi thaupuba mioy singsu saruk yaki Headquarters 21 Sector Assam Rifles amasung IGAR iski makada Territorial Army na COVID-19 gi matangda miyambu bhab tahanabagi thauram ama ngasi Tamenglong Jila ki Pangkot Phaida pangthokre Thauram juda COVID-19 dagi ngakthoknaba miyamna tawgadaba amasung tawroidaba thawong singi local dialect namthokraba pamphlet sing yenthokpaga loinana COVID-19 dagi ngakthoknaba lecture chu piki Thauram juda mark samadi sana thaknaba polam singchu yenthokki
Assam Rifles na ngarang Bisnupur Jila gi Kainau Bazar dagi UNLF ki miyoy ama phare. Akaknaba paw ama phangbadagi ngarang Assam Rifles amasung Bisnupur Police ki apunba kangbu amana mafam aduda thiuba humbaki thabak sathabada miyoy adu phabani. Pharba miyoy adu police da sinakre. Tabiriba pawasi Akasbani Imphal dagi ni. Manipura COVID-19 ge no case ni phunipan nauna thengnabaga loinana apunba positive case ki masing 19,346 sure. Raja ki COVID-19 command control room dang asi numidang waram thokiba cherol amada hai. COVID ki anaba chama kuntra mari naba phaduna disar saukibaga loinana laina asidagi naba phakiba migi masing 19,446 sure. Naba pharakpagi sang sada marputarani toy dasmik tare tarukni. Hariba matamasigi manungda Imphal East Jila tagi miyoy ama sikibaga loinana COVID-19 positive oiba sikiba migi masing 453 sure. Raja asida hujik active case 1,762 leidi. Marak asida raja asida COVID-19 na nabadagi siba migi masing hantarakliba asigi yenglaga RIMS amasung Jenims ki OPT servicing atuba matamda hangdukna bawarep lawre. Raja ki Principal Secretary Health na sabapati oidona pangthokiba State COVID Coordination ki mifamda warep asi lawkibani. Leibak asigi miyampu COVID-19 dagi ngakthoknaba tangai phadaba chatna kanglonsing ngakna chatnabagi matangda Pradhan Mantri Narendra Modi na haudokiba jan andolan campaign Manipurda su mai pakna sathari. Miyamki lusingba amadi sarkar gi makok thongba official kayana su saruk yaduna jan andolan asi mapung pahanaba honari. Imphal East Jila Parishad ki Adhyaksha PB Molana miyamda COVID-19 dagi ngakthoknaba tangai phadaba chatna kanglonsing ngakna chatnanaba appeal tawri. Hauzik phawbagi oina COVID-19 laichat asidagi ngakthoknanaba amata ngairaba pambaidi sectionba haibasina oiri sarkarna laichat asi thingnanaba honariba asigi mathakta aikhoi punamonasu bhab taminaduna laichat asidagi ngakthoknanaba tangai phadaba niyom ahum khak ngakna chatminasi aikhoi khudimakna yumdagi mapan hek thorakpaga face mask soidana upsi sapo natraga hand wash sizinaduna khutsa sengna hamdoksi karigumba hand wash sizinabagi khudongzaba phangdragadi hand sanitizer sizinaduna khutsa sengna taithoksi amasung mi amaga amagigi marakta foot taruki social distancing thamsi section ba haibasina isa amadi aikhoigi nungsiraba imung manung amadi miyambu laichat asidagi kanba ngamgadoribani. Kep amasung PD Mantri T.I. Charitable ngasi Indira Gandhi National Old Age Pension Scheme amadi Manipur Old Age Pension Scheme gi card sing entokre. Imphal ki Brahmapur Aribam Lekai da pangthokiba pension card entokpagi thorum aduda wangang bada mantri na hai. Miyamda tungan ba scheme singi kanaba panghanabagi damak sarkar na paikhat ba thorang singi saruk ama oina masi pangthokpani mangna hai. Pension phangba yaraba madam charaba mayam ama karigumba magi rajniti gi menggi khandokpega sangna phanganjana samambasima gyana nuaitaba laibasiba thorongani haidalo aduna akoina ngamjaba akoina sialingi matandadi adu moi khinaba nusidaba amaga tongan nabagi potu topiraga phangba yaba mayamsi maram chaba mafamda phangan haibasi akoigi daitani khalakanda honajabani. Mahatma Gandhi National Rural Employment Guarantee Scheme gi makhada Moirang Kendra gi Pubawlada Saba Anganwadi Center amangasi P Sarachandra MLA na sangakre. Center adu lupa lakh manga sangna Pubala Ward number 3 gi member Laisram Sundari na mahaki fandagi sabani. Mathang sahida Raja Bidhan Sabha Mikhal pangthokataba Raja Singh Assam Kerala Tamil Nadu Nongsub Bengal amasung Puducherry da Election Commission of India na Mikhal pangthokpaga mari leinana officer sing transfer amadi posting tobagi matangda advisory thakre. Mikhal asida hakjengnana thabak tawgadoriba sarkar ge officer sing masa gi jila singda posting pidanaba poll panel asina khangankre. Mamangta Mikhal gi mathau tawbada disciplinary action lakhotna ba haikiba Mikhal ga mari leinaba thabak ningthina tawdabagi damak danti pinaba khangankiba official sing adudadi Mikhal gi duty pidanaba su commission asina hairi.
कोरोना की लाइचत लेदुनसु बिहार विधानसभा मिखल माइपाकना पांगथोकिबा अदुना मिखल पांगथोकदौरिबा राज्यसिंग अदुगी खुदम ओइना लौनबा कमिशन फोंदोकलदुना बिहार की चीफ इलेक्टोरल ऑफिसर एसआर श्रीनिवास अमदी प्रिंसिपल हेल्थ सेक्रेटरी प्रतिया अमृता राज्यमा अदुगी इलेक्शन ऑफिशियल सिंग ट्रेनिंग पीनबसु खंगनक्रे ऑफिसर अनि अदुबु कमिशन इलेक्शन ऑफिसर सिंग की ट्रेनिंग पीननबा रिसोर्स पर्सन सिंग ओइना हाखरे बीजेपी असम की प्रेसिडेंट रंजित कुमार दास ने हाइडी सिटीजनशिप अमेंडमेंट एक्ट सीएए की मायोक्ता होकिबा इहो अदुना राज्यदुदा बीजेपी की मिखल की थबकता सोहनगदबा लेते आकाशवाणी गुवाहाटी पाउमीदा श्री दास ने हाई सिटीजनशिप अमेंडमेंट एक्ट की मायोक्ता राज्यदु की मियोय कांगलुप खरना इहो संगसिलबसु लोकसभा अमसुंग पंचायत मिखलदा बीजेपी की फिवम फक्की मांगना हाई बीजेपी ने लुचिंग सरकार राज्यदुदा आइन कायबा मवोंगदा मियोय अमता लेबा याहलोय मांगना हाई राज्यदुदा नारोंदा मिटोप संगसिलकपा थिंगनबा सरकारना थौरांग कया पाइखतली आकाशवाणी इम्फालदगी पाउ ताबिरी लेबाक असिदा हौकिबा पुंग कुनमरीदा कोविड की अनाबा लिसिंग कुनमापन हेना नाबा फकीबगा लोइनना कोविड-19 दगी नाबा फरकपगी सांग सादा 35.5 अमा यौरे हक्सेल मंत्रालय ने हाई लेबाक असिदा हौजी कोविड-19 दगी नाबा फरकपा मीगी अपुनबा मसिंग लाख 35,30,000 हेले हौजिक एक्टिव केस की मसिंग असी अपुनबा पॉजिटिव केस की 7.0 ओइरी लेबाक असिदा हौजी कोविड-19 की एक्टिव केस लाख 3,500 रोम लेरी हौकिबा पुंग कुनमरीदा कोविड-19 की अनोबा केस 13,713 थेंगनबगा लोइनना लेबाक असिगी अपुनबा पॉजिटिव केस की मसिंग 1,30,13 हेले हौजिक लेबाक असिदा कोविड-19 दगी सिबगी सांग मालेमगी ओइना ख्वाइदगी नेमना सादा 1.5 ओइरी हौकिबा पुंग कुनमरीदा मियोय 495 नौना सिकिबगा लोइनना लेना असिदगी सिकिबा मीगी मसिंगना लाख 1,95,363 चूरे इंडियन काउंसिल ऑफ मेडिकल रिसर्च ने हाई हौकिबा पुंग कुनमरीदा कोविड की सैंपल लाख 13,800 हेना टेस्ट तौकी मसिगा लोइनना टेस्ट तौकिबा अपुनबा सैंपल मसिंग 1,13 यौरे मालेम की ओइना कोविड-19 नाबा मीगी मसिंग 1,3 मखा हेनकिबगा लोइनना लेबा कयाना कोविड-19 की वैक्सीन कापा हौनखरे फाइजर अमसुंग मसिगी जर्मनी की मपांग बायोएनटेक न पुथोकपा कोविड-19 की वैक्सीन कापा ब्रिटेन अहानबा लेबाक ओइखरे मथंगदा अमेरिका दा सिजिनखरे नेपाल की प्रधानमंत्री केपी शर्मा ओलीना ngasi पांगथोकिबा मंत्रिमंडल की इमरजेंसी मिफमदा पार्लियामेंट मुथतनबा रिकमेंड तौखरे प्रधानमंत्री ने सभापति ओइदना पांगथोकिबा मंत्रिमंडल की मिफम अदुदा प्रधानमंत्री ने पार्लियामेंट की हाउस ऑफ रिप्रेजेंटेटिव्स मुथतनबा राष्ट्रपति विद्यादेवी भंडारीदा रिकमेंड तौकिबनी हाइना सरकार पारिबा नेपाल कम्युनिस्ट पार्टी एनसीपी की स्टैंडिंग कमिटी के मेंबर अमना वफम असि फोंदोकिबनी दौल की मकोक थोंबो लुचिंगबसिंग अमदी मंत्रीगा मथंग मथंग मिफम पांगथोकलबा मतुंगदा प्रधानमंत्री ने ngasi मंत्रिमंडल की मिफम कौकिबनी 2013 खनकिबा हाउस ऑफ रिप्रेजेंटेटिव्स असिगी मेंबर्स 235 लई मंत्रिमंडल की वारेप अदु खननबगिदमक प्रधानमंत्री ओली राष्ट्रपति भवन दजत की हाइनसो पाव अदुना मखा तारी प्रधानमंत्री नरेंद्र मोदी ने ngasi न्यू दिल्ली ता लेबा ऐतिहासिक ओइरबा सिख गुरु तेग बहादुर की समाधि गुरुद्वार रकबगंज साहिब दा चत्तुना माकी मफमदा इकाइखुनबा उठखरे ट्विटर ठगत वारोलदा श्री मोदी हाई श्री गुरु तेग बहादुर की थौजारना महाक अमसुंग मालेम की मियोय लाख कयाबो पुकनिंग थौगत पीरी मांगना हाई एनडीए सरकार की मतमदा श्री गुरु असिगी सामरी सुबा प्रकाश पर्व की अखनबा थौरम पांगथोकपा फंगदौरिबा असि गुरु असिगी थौजालननी श्री मोदी हाई असिगुंबा थौरम असि ऐतिहासिक ओइरबा मवोंगदा गुरु असिगी वखलोन मतुंग इना पांगथोकलसी प्रधानमंत्री नरेंद्र मोदी ने हयंग वियतनाम की प्रधानमंत्री ngु yen chuan phuk वीडियो कॉन्फ्रेंसिंग की खुटांगदा मिफम पांगथोकनी मिफम पदुदा लुचिंगबा अनिना लेबाक अनिगी लमदम की अमसुंग मालेम की ओइबा वफम कया की मतंगदा मोड फोंदोकनगनी भारत अमसुंग वियतनाम न तेंगबांग पिनबा हेनगदनबगी मतंगदासु मिफम अदुदा खनगनी लोइसिलकपदा कोविड-19 दगी ngaktoknaba face mask uppa phut taruk lapnana leiba khutcha amadi mai mi taru tanana thamba haiba achamba thawong ahum asi ngakna chapinaba amuk hanna ningsingjari aroibada maroiba pau amuk hanna numit nini ki khongchatta kendra ki tourism amasung culture gi rajya mantri Prahlad Singh Patel ngasi Imphal da thungrade Manipur da COVID-19 ge anoba case nipunipan thengnabaga loinana apunba positive case ki masing 19,393 sure रिम्स अमसुंग जेनिम्स की ओपीडी सर्विसिंग अथुबा मतमदा हांगदोकनबा वारेप लौखरे
मथंग सहिदा मिखल पांगथोकदबा राज्य मंगादा इलेक्शन कमीशन ऑफ इंडिया ना ऑफिसर सिंह ट्रांसफर अमदी पोस्टिंग तौबगी मतंगदा एडवाइजरी थाखरे लेबाक असिदा नौना कोविड की अनाबा 19 हेना नाबा फकीबगा लोइनाना लेना असिदगी नाबा फरपगी संसादा 35.5 यौरे अमसुंग नेपाल के प्रधानमंत्री केपी शर्मा ओली ना ngasi पार्लियामेंट मुथनबा रिकमेंड तौखरे पाउलोजरी।